Arambai Tenggol Army Chief Asem Kanan Phakhibagi yaningdaba phongdokladuna Arambai Tengol Unit 46 Langthabal Mathak tengolloi shingna Heirangoi Thong Mapada Lambi Thingduna Khongjang Changsinkhre Khongjang aduga mari lainana Arambai Tengol Unit 46 Langthabal Mathak Commander TS Rocky Maitena Hai Kumjali Singani Kulhumdoigi May Ahumdagi Horakiba Irang Asida Arambai Tengol na Laukiba Thodang Sing Irei Chapum na Magna Khangnaraba Wafamni Lan Oigera, Ising Ichao Oigera, Lamdamasigi Miam Awana, Tarak Labamatamda, Arambai Tengol Tengolloi Shingna, Mangzul Taraga Tengna Kibangaktani. Laibak Tibadi Ngarang Arambai Tengol Army Chief Asem Kanan Phakhibagi, Yam Namaram Chadaba Thong Amani Haine Lawi, Karigumba Padaba Yadi Hairagana, Machit Phabagi Mahot, Arambai Tengol Tengolloi Pumnamak, Amukta da Phabiro, Asem Kanan Thaduk Triba Fauba, Arambai Tengol Khongfam Amataha Loi, Miam Nasu Arambai Tengol na Changsilakwa Khongjang Khuding Magda, Mateng Pangbiu Haina Mahang Makata na Phongdoki. Akoi May 3 horga akoi yam chingli mamongda akoi kuki akoi lan thengnaraga la matung de wana la matung da handak kisu ising isaw na wana le maksida akoi yamba nusiraba leba yam thokdang am chawn loriba hariba yama kanan si yam phagi se akoi yam ningam koi ningam nuaijade aduga kanu susada de phaba maram susade hen khalle adu akoi nga si changjaliba numit tarani ban changjaliba si khongjang si da akoi mapung phana tawhini tawbudabu akoi phagi haiba taraga de akoi punna phabi ba haiba se akoi media gi thongda koi haijage leibi koi MLA singchu punjan biduna ang koi sarkar sembiu natragadi maduda ekoi ngasi yam phajabe koi ngasi singlem mongda changjan jariba khongchang ngasi da singlem mongda ai yamba nusiraba kanbu tekta kaida thaduk piba ekoi Arambai Tengol Unit 46 commander gi maikai digi lungda khangan jari koi numit tarani asigi manungda ekoi gi government gi service to bi sinok singna isana khangna ekoi numit tarani mapan thopi ganu office ka bi ganu haiba wafam jiga Arambai Tengol Unit 46 gi maikai digi khangan jari